Surase thokhibaga thoisnadu furi lakthoktui tawrambadu sabliptuna mekiras ton silai si thongni singa saina khangabane ba nang aina nate mala gani khangbro taning dina kawrakanu ko ingonda asi hairam laga thoisnadu mekiras ki manakta gi thoklaklaga sofa da phamduna lei mekiras ta somda kanna themna bo nei mekiras na ngang liba singdu thoisna ta sinade mekiras upai leitabagum tatu thoisna da yinglai nupaduna ngang liba mayamdu nupidugi maphamda nungda ising haibaga chap manakhri mekiras upai leite tumin lei minatara manga muki matungda manitombadu rumduda changlai madi machanupi su kantin da chatlamgani khanbani adabu machanupi na phamlaga leirambadu da ingangakna thoibia nangdi sida gai dawriba mama hoi matungi na dro satre tallena oh tanjada suraj da thongda cheptharaga yenglai suraj na yenglakpadu da mekiras su yengthoklubaga mapa chana rure mekiras da suklap yenglai midyeng da suraj su khoktak chai sangda yadabagum changlai aduga yambungcha se risi na pirame phone oira male mekiras tu wala ngangda na pira idu lawi suraj tu thokpada ngamda tumin leptuna lei phone du mani tombaga tawduna sim kai kapsili aduga number se mathang tawi thoisnagi number si karam lawni khanbada khanpham khangdre number du jinpha pokhibani aroi bagi masing ani du ningsing bangam khidre matang du da kantin da chatluba makhoi hum du changlai bimoti na famduna leiba thoisnada waram lani ja singai bada wadi yema thoisna ima haina kaurakpadu da mekiras nomi tawi bimotina ibungo da chapot pikhibani charabo ha achapot kai ai bo chapot pikhibani ne ibungo da hai nangbo angang sida chapot to pijadrabo asi hairaga suraj da yenglai suraj hatu aina sakre aina sakla mandana masi tawni masi suraj matumda murum soli aduge chapot tu dagi ni masiya yenghaidaba sinama ururise laimana yarani de jema madi kaya jagandabani athongna mathong hukidrabani masinu pasi yarani masu saklam tawzarini bimotina bungo nani hoigane makhada kumaga angang sige chapot khara leibiruso thoisnana yarani ma ai pukthalle laimana adoi jema aikhoi mu yaukragi pungso a yaukhre phare yauru aisu itomtani sida leidise no hek sangbaga khara lau ko hoi laki ngasi gi chatlagi hoi chalo leihoragi asumna makhoi hum da chatkhre bimoti su sofa da phamduna lei mekiras da suraj da puri achopudo hongdo ulau haidana kaurai suraj sangmadu ta singna talli tande mande changi aduga furi to hongdokna ba kanna tawi mekiras na angang sayam lei kana khangzani gi noi dumai leiramni dia purisi sotpagi hongdon gi tawbani nang kai khallino as khangdrida leirami ba post da isingna singnare mekiras tu suraj da makhut namana lukham da tharai suraj su khangpre he khangi puri hongdok poloiraga suraj na kanda tongana bet ama thabadu hipthakri mekiras tu phone do puthoklaga srinivas da call tawi aduga thoisnagi number do priti dagi lawro hairami srinivas su hoi haiduna thamkre minute mangagi matungda WhatsApp ta number du tharai number du he phangbaga mekiras thoisnagi number save tawsilaga message ama thai yumyoraba message to deliver di tawi minute 30 gi matungda message reply halai korkan nangkana no khangde paigi basina paisana ana kaurasiro aiba mi mamangda chophanba aina nateda taningde tauda se saunoba pakte awoiba hoi sana korokano taningde yambong kauni sana taningde adumaina oina sala adi nusiba hengaliko ikai khangdabo mai thaba mina mai thadaba oirani yam chana drose adoisu aidi waloire yambong ana yam nusina voice tamta kaurose ingni se sagat pa yabri ingeba thamoi lamjel chelaga RK na haibada yam paksei RK da du yam na yinari sibu kaigino nangsu sahi manga gi matung dadi
Singtham Ningol Rajkumari Ongbi Thoisnane Namangi Maming the Haptuni. Nang Loisilo he. I give it a Budana Sindradi Kanana Sinduba. Wajibo, Tumo Yambunga Ramo Kauroi Sana Paktimta Kradipa Amganida Narang Sunga Sisu Iruza the Buggy Nurase Adoka Shukalunova Adum Iruza Tokeba Rasisiam Kangi Kamaitonia Sise Sasad boys the Karo Oda Wareda Isasing a Potagi Toisnado Mrs. Sudan Hating Dunale Mata Sing Nangamdi Mingo Sikova Masada Hinadaba Mapawi Isu Ikai Jabagi Mako Bangam Dabani Adabu Mekiras na Haiman Badagi Mekiras ki Ningaida Mata Lasuta na Kauda Bangamdi Toisnado boys ama Mekiras Tara Magadada Opto Sinkri Ihambong Rasikang Mekiras to boys to Taraga Matom the Nofin of Fetau Dunalay Mrs. Ama reply Piki As Tamoy Nabase Subsam Hinjilactore Kamaitong Nisidi Nusibase No one no Mogili Yam Siredi Anabacase Kangpa Pagido Mali Taurisi Natala ora Chilo ora Mekiras na Tariba Mrs. Kanagumami Amana Parabadi Sahi Kayamana Pipangdana Labagi Koitok na Koirakpagi Nungsiba Ngaurabani Sahi Matang Sigo on Tokna Pakija Haigadabani Kanagumba Masum Mamana Basindi Machapakang Lisa Paramlani Adabu Mekirasti Inkalakliba Angangum na Tauri Sahi Tara Maritara Mangana Taugadaba Matauni Mana Tauribado Asumna Hapta Mok Haukri Mekiras Hospital Dagi Discharge Taudri Hospital da Thama Mulai Kohaina Doctor na Haibaki Matum ina Laigadauri Nungdang Wairam Pung Taru Muktarak Badaida Mairabado Office Dagi Halaktuna Machagi Manakta Chalaktuna Famduna Machaga Wari Sanari Mairabana Police investigation di Tauri Adubu Garidu Tiba Pangdi Haini Mekirasna Rolamani Tiba Pangdanaba Nangna Singnaba Miga Labra Mekiras Machinda Fetching Laga no Fetawi Lay Kana Taraiba Midusu Kangi Sida Laiba Midusu Aina Chapchana Kangi Kana Babong Angang Gaidu Sidam Takausan Biro Mairabadu Mapanda Thokiduna Angang Singkausili Matang Matang Paring Sana Leptuna Lay Mekiras to Kana Matadahana Yingludi Tamna Hairei Babong na Thaina Tattana Ingonda Haikibado Ai Kaudri Ai bu Simbirak Pamidi Punsigi Kawano Mina Pataba Injela Sulogano Mi Amagi Punsi Manghalo Haitan Hairasu Tabak to Togano Haitana Paisa Karagi Damakta Ma bu Simbirakpa Migi Punsibu Manghanba Paisada Pana Darkar Lerasu Angonda Hairakpay Aina Dum Pini Ngasi Pawa Mating Pangtuna Lakpani Telhaiba Kaigino Nang Nasumna Tauriba Mekiras ki wa da mayam do telaiba da tingak yengduna lay telaiba wa mata haide maran mayam ama lairabanina ma karisu haide Mekiras do wa makhamuk tarai Boris na nang munangi khudongcha da ba yengduna lay habase ai khangi nangonda tattana su haikre ai na haiki basingdo nang na thawai gi da bani nong manungdang amada nang wari sanai ahingda abo thega iga thengnakibani ibani gi wari sanabagi khudongcha ba lauduna nang na chatkibani Telhaiba, I nang Shiguma Matorokani Habadi Tazarudabani. Telhaiba do Kablakli, Kuru Kunduna, Mekiras ni Hipliba Pamung among the Lakri, Aduga Anikpa Konjelda. Sir, I Lankri. Mana Paisa Pini Haibagi, Paisa Kragi Damak, I Tabak Sing Setokri. Paisaki Kudong Sada Bagi Matangui Bagini Sir, Sarda Haibadus Ikaiba Moiki. Babung operation to Bagi Paisa Atobada, Doctor Napiro Haidana. Hibagi matang duda maga thikna rubani sir ai ta singna lankre wai se hairaga telhaibado hi launa kaple telhaibagi imung sika hena waba oi mana thabak tek tek suduna imung pubani mapa su lungs cancer na duna laibani mama di laikhidre manau nupana class 12 tamli makhoi gi imung gi phibam Mekiras na khangbana mateng toina pangi mateng ni bahen malakpagi telhaiba ikai ba phauki Telaibana hospital da leiringai Boris ka mabani thengnakibani Telaibana wari lirai Telhaiba Mathasan hospital gi ground da thaba chair mayam duda famduna lei
Boris sanglaktuna telhaibagi nakanda famthai aduga wari saba hawi. Paisagi mathara. Telhaiba nganglakliba waduda kanano haiduna haifit yengthoklubani. Boris oirambaduda ingangakna. Nangdi sida kaidawa. Nangi chance yam phajaba ma pibiragi tawbani. Kai aina haiba illaba. Aina taw haiba thabak sing tawraba. Nangna piyu haiba paisa aina pigani. Telhaibadu taping hairai. Kai thabak no. Nakoi mayam gi sardo lusilasi. Telhaiba madu hairakpada fuk agatuna chakhige tawi. Mana hagolakpaga Boris hagolaktuna amuka. Mari sa thoknadaba midugi khallaga lairadi nanga mari thoknariba misidi sibana halanine. Telhaiba chatke tawrambadu leptana mamai onsilaklaga Boris ki manakta changlai aduga hairai. Sardi aigi ima ipadagi shuhena tangba mini. Wai se hairamlaga telhaiba chatkre. Asumna leptana Boris tu telhaibagi manakta adum nungtigi laktuna wa kaya hai wakhal ulaknaba haidana. Nongma mapana yamna serious oiduna naba matamda doctor na OT tawnaba hairakhi. Paisa laitabagi matha marakta Boris na paisa pirakhi. Khudaki mapabu kaningbana khantharuba tawda paisa lausinkhibani. Paisa lausilurabani na hojikma Boris na taw haiba thabak sing tawbada takhi. Telhaiba wari daliba loiraga higi kaple. Mekiraswa karimata haide mairabana hairai. Ipana di icha singse. Icha da icha oina khallubani. Adubu icha na ipani iyambani haina khalamdre. Phare. Hojikmak nang mafamsi thadokuna chatkro. Wai sikhak haibaga nupa macha singduna telhaibabu mapanda puthokri. Telhaiba upai leitaba amagum mayumda halai. Mayum hek yobaga Boris ki number da call tawi adubu switch off lai. Telhaiba penda bahiman bana mama khuta pairamba phone du laktana langi. Somda mairaba thodok maramda wama ta hainaragumsi isorna sumna tho haidana laibakta tamlamlabani haina khadoklasi haiduna tattana hai. Mekira su khanjiludri matang sida. Marak sida thoisnadi ningai jawbi oli. Phone da thoisna isau kana tawri. Mekira sa nokmi themna ba tawri. Saw khinu kaidawge nangbo. Online laina text reply piraktaba. Pirai dudi duma. Pirakte ngarang ahing pung baro makhai chatpada online lairame thariba message mayam do pabi deba. As nate se ai fazana haige. Taningde. Sananu sibi picture ai se pamungda sum laina office ki thaba khara su tawbaneba. Adugi sangdabani. Ngarang ahing dudi tumamani net online laina adugini. Taningde amta. Anabaibo thina tawibase hakmanro. Minungsi laite da ko aigi nupise. Nasinabani nangido. Khong tektana lairiba ibu nasinabani kainoina haiduisibo. Adoisu. Mekiras thoisna ngangliba wada taraga kanna nokthorai. Mekiras na nolakpadu amuke na thoisna sagotkri. Mekiras nokpadu khangjilaga hairai. Natise nangna hainingi wado phajana hairo ai gyan menam taloksi mangam dremni nangbo. Sorry ba themakanu ko. Mathangda dine ai tumaroiba yarise. Hanuba nang romantic yam oijade. Thoisna wai se hairam laga phone do kakthali. Mekira thoisna na ngangli bawadu taraga nokmi tawrai. Aduga machinda tapna soli. Angang khara oiri khanbagi control tawraga thambani da. Ai bu sapong laklasirane. Wai se hairaga matomda mongno fet tawjai. Asum tawna thama mo hojinkhre. Mekira su yumda putharakduna leire class 2 exam haidokpa numini. Thoisna kanna mangduna phamli mama su mapa su nakanda phamli leimana. Nate nangbu karimta iramdraba haiwani mangaga phamaga leiramisiboy magi bema. Sanalna nungai khidrida mama angang matha saringai sida hojik natrabadi nang haiba yadabro. Makhoi pabung aine na pakhatlibani. As nabanimta taningdeda matha sabane. Wai sairam laga thoisna do imungda jangkhre. Mana kada hek changlakpaga magi phone da call ama lai. Rasikang calling. Call do fat paikhatli. Hello.
Kaidorige? Phammi. Exam haidokni haibagi pakhatliro nangido. Hoi. Pakhatkan hoy, kaishu tawroi. Exam do phajana dum iramba natro. Hoi ba, irammi. Ado pakhat pasum. Pakhatkan se karim tawroi ba. Yambo thabak tawriro. Hoi, file khara sum yengambani. Oh. Thoisna gi khutau du mekiras du thoisna soidana pakhatlamani khanduna themlai. Sana. Phajana kumo kaidogi nangbo. Tai ba yambong. Kaigina do yam pakhalidubo. Nasado kaishu tawroi haiba nangbo. Pass tawrakani, marks wangakani. Ado yam tension pijai dubo kaigino. Yambo, aido chemistry ga maths ka do yam nungai khideba. Ai sune tuyeb thabada history ga geography ga yam nungai khide. Exam ai dopuna mitane nangna tawri basimak neina tawkhrido. Yumgi kachin amada lotuna leirini. Hojik ta nongninga ida. Pung ani se tarakani khanbadane mihul makhadang onkhibani. Pabung na office lapada result puduna lakhibani. Pabung na sabtrama yakhoi kaurabani. Magi khu kauda aidi fail oirena khankhibane ba. Lawai luton se pangpang sakhiba. Aduga aina pakhatle haba subject ani dune hena ne mark wangki. Ai tasingna result du yengbada iton dangakseiba. Harau mandana kaptum kapkhibane aidi. Washi tamna tamna me kiras nokthori thoisna tumin tari. Thoisna na. Ai pakhatana bani kaina hajinari se onangido. Pakti paktana warini kaina. As. Ai di ba pele. Nangna pakpanu mi se karam kanda lainia. Pungani tagre. Marida natro. Hoi. Pakakano se ngaminarase pungani da ngaireba. Yambong thammo bamta ai lai khurumukhi geba. Thame ai. Call do kakthalamaga thoisna phone do thanamlaga imung dudagi lining thogi ka da changlaktuna candle paring thanba hogatli. Adoga lining thogi mamangda khuru khuda kunduna lei. Tanjadu lei masu imung da changlakpaga lining thodu ingan ngalaga leibudu ubadu changlai. Machana tawrambadu da ngaglapna. Aima, karino tawridubo? Thoisna do mamana laurpudu da khangpre khangduna. Karino ai hinjabigi saklondum laweba. Ai lai khuramini ima. Koi wena ururaga ain toisibo. Nahan gai lai duk thau haibudana iruzadi tallinga moi haidana leiraga exam haidom da sida nang lai khurumini ne ha nang lai ningi ne ba. Thoisna na. Isordine thamoida tumina la tawni noida sum haidogadro. Masi kaya da no yenguni. Yeningdi ko yamna kedal mangna ba thabak ni nangna tawrisi. Thoisna do tasina da bi laikri. Laimasu ngang duna thokri. Pung ahum makai taba daida exam haidokpagi paw lai. Thoisna di somda lai khurumni haidana lining thoma mangda phamduna lei. Mani tombadu baba laktuna sanalda. Pabungcha, thobiyogi exam result out oire. Sanahal wadu tabada nakanda phamliba leimada onsilaktuna. Hai mama, nasanupi do kauthoro. Leima hobi machanupigi manakta changi. Hai la oibe exam haidu eye. Nabung la roll katum ta hai lao. Thoisna wahaidu tabada phuk hogatuna mapanda perpropsen thorai. Mangonda mama chaubi mapa chau mapa mayamba makhoi mayam omsinduna leirambadu sanglubada mihul khongjel kankhatli. Thoisna tholakpubada mani tombana machanupigi manak changlaktuna. Thoibia roll number hairo. Thoisna peri tawduna lei. Noi ai fail oirasu phuganu ko. Karino thoibia roll number du sasat hairo airaga. Tamucha Puno ko. Hoini, Puroiba. 28270. Roll number do Hiram laga thoisna do imungi kachina mada changduna tasinduna lei. Mani tomba roll do Hirakpaga Google da changduna search tawri. Result do yenglaga momonok to nairai. Pabungcha, thoibi first division da yauri. PCC 79 chale. Mayam do harau no e. Thoisna su thongmurum da leirambadagi paithorai. Aduga mayamagi khutagi phone do mullaga yengi matomta nokfes tawjai sanahalna phare si mangaidana arunna isa tombigi apamba baba chawna leiduri bani ibe mahalna mo isa tombia nangbo kapli bra mama chawbi sidi harawbagi pine nangbo hingchabi asi haraga nakanda leiriba mayambadu da khupakna se thai ai chance lawraga phubim tawri singangje ai kai leiduino na mani tombana nangbu kanano kausina grisi yongko kande ai injang leiruge aduga thongase hekta injang sem bawra mo thoibi
ꯁꯤ ꯍꯥꯏꯔꯝꯂꯒ ꯃꯅꯤ ꯇꯣꯝꯕ ꯆꯦꯟꯈ꯭ꯔꯦ ꯁꯅꯥꯍꯜꯂꯣꯏꯁꯨ ꯋꯥꯔꯤ ꯁꯥꯟꯅꯍꯧꯔꯤ ꯊꯣꯏꯁꯅꯥꯗꯨ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯃꯥꯒꯤ ꯐꯣꯟꯗꯨ ꯍꯦꯛ ꯌꯦꯡꯕꯒ ꯎꯔꯦ 30 ꯃꯤꯁ ꯀꯣꯜ ꯐ꯭ꯔꯣꯝ ꯌꯥꯝꯕꯨꯡ ꯊꯣꯏꯁꯅꯥ ꯁꯠ ꯀꯣꯜ ꯇꯧꯏ ꯔꯤꯡ ꯍꯦꯛ ꯆꯠꯄꯒ ꯄꯥꯏꯔꯛꯏ ꯊꯣꯏꯁꯅꯥꯗꯣ ꯀꯞꯂꯒ ꯃꯦꯀꯤꯔꯥꯁꯇ ꯍꯥꯏꯔꯛꯏ ꯌꯥꯝꯕꯣ ꯑꯩ ꯐꯥꯔꯁ ꯗꯤꯕꯤꯖꯟꯗ ꯌꯥꯎꯔꯦ ꯄꯤꯁꯤꯅ 79 ꯆꯠꯂꯦ ꯊꯣꯏꯁꯅꯥꯒꯤ ꯃꯑꯣꯡꯗꯨꯗ ꯃꯦꯀꯤꯔꯥꯁꯇꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯂꯤ ꯀꯞꯂꯤꯔꯣ ꯇꯧꯔꯤꯗꯨꯕꯣ ꯀꯞꯇꯦ ꯀꯞꯄꯤꯗ ꯁꯨꯁꯨ ꯆꯤꯡꯈꯠꯂꯦꯕ ꯌꯥꯝꯕꯣ ꯀꯩ ꯍꯥꯏꯒꯦ ꯐꯦꯜ ꯑꯣꯏꯔꯗꯤ ꯆꯦꯜꯂꯁꯦ ꯍꯥꯏꯒꯦ ꯇꯧꯔꯝꯕꯅꯦ ꯄꯥꯁ ꯇꯧꯔꯕꯅꯤꯅ ꯆꯦꯜꯂꯔꯣꯏ ꯑꯁ ꯐꯦꯜ ꯑꯣꯏꯌꯣꯅ ꯋꯤꯁ ꯄꯤꯔꯝꯒꯗꯕꯅꯤ ꯑꯗꯣ ꯑꯩ ꯍꯣꯔꯦꯟ ꯑꯃꯨꯛ ꯇꯧꯔꯛꯀꯦꯀꯣ ꯃꯃꯥ ꯆꯧꯕꯤ ꯍꯣꯏ ꯂꯩꯌꯦꯕ ꯀꯣ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯍꯣꯏ ꯆꯠꯂꯣ ꯀꯣꯜꯗ ꯊꯝꯈ꯭ꯔꯦ ꯃꯦꯀꯤꯔꯥꯁꯇ ꯃꯇꯣꯝꯇ ꯃꯣꯃꯣꯟ ꯅꯣꯛꯆꯩ ꯑꯗꯨꯒ ꯋꯥꯈꯜꯗ ꯈꯜꯂꯤ ꯅꯨꯡꯁꯤꯕꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯦꯟꯒꯠꯂꯤ ꯆꯍꯤ ꯀꯌꯥ ꯂꯣꯠꯇꯨꯅ ꯊꯝꯂꯛꯄꯁꯦ ꯃꯥꯒꯤ ꯈꯥꯛꯂꯤꯕ ꯃꯥꯜꯂꯤ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯦ ꯅꯪꯁꯦ ꯋꯥꯍꯩ ꯀꯌꯥꯅ ꯁꯩꯊꯥꯗꯨꯅ ꯍꯥꯏꯔꯁꯨ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏ ꯍꯥꯏꯕ ꯈꯪꯉꯤ ꯄꯥꯝꯃꯨꯔꯤ ꯌꯥꯝꯅ ꯑꯩꯒꯤ ꯅꯥꯛꯇ ꯁꯨꯝ ꯊꯝꯒꯦ